Hello ma'am. ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩꯔꯛꯄ ꯃꯇꯝꯗ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯤꯁꯦ ꯂꯩꯇꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯊꯕꯛ ꯑꯁꯤ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯤ ꯑꯃꯈꯛ ꯊꯤꯔꯨꯕ ꯍꯥꯏꯕꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯩꯝꯇ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯁꯉꯥꯏ ꯁꯔꯚꯤꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯑꯗꯣꯝꯅ ꯐꯣꯟ ꯀꯣꯜ ꯑꯃꯈꯛꯇꯪ ꯇꯧꯔꯒ ꯑꯗꯣꯝꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯤ ꯑꯁꯤ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯊꯕꯛ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯃꯤ ꯐꯪꯕꯤꯒꯅꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯊꯕꯛ ꯈꯔ ꯄꯟꯖꯔꯛꯀꯦ ꯑꯍꯥꯟꯕꯗ ꯍꯥꯎꯁ ꯀꯤꯄꯤꯡ ꯑꯗꯣꯝꯒꯤ ꯌꯨꯝꯒꯤ ꯆꯥꯛ ꯊꯣꯡꯕ ꯐꯤ ꯁꯨꯕ ꯋꯥꯏ ꯇꯩꯕ ꯑꯉꯥꯡ ꯁꯦꯟꯅꯕ ꯌꯨꯝ ꯁꯦꯟꯅꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯀꯔ ꯅꯨꯄꯤ ꯐꯪꯕꯤꯒꯅꯤ ꯑꯅꯤꯁꯨꯕꯗ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯂꯦꯕꯔ ꯑꯗꯣꯝꯒꯤ ꯌꯨꯝ ꯁꯥꯅꯕ ꯀꯣꯝ ꯇꯧꯅꯕ ꯅꯥꯂꯥ ꯁꯦꯡꯅꯕ ꯅꯥꯄꯤ ꯐꯣꯏꯅꯕ ꯂꯩꯕꯥꯛ ꯍꯣꯟꯅꯕ ꯂꯨꯡ ꯍꯣꯟꯅꯕ ꯑꯁꯤꯅꯆꯤꯡꯕ ꯀꯌꯥꯁꯤꯡ ꯑꯁꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯀꯔ ꯅꯨꯄꯥ ꯐꯪꯕꯤꯒꯅꯤ ꯂꯨꯍꯣꯡꯕ ꯑꯃꯁꯨꯡ ꯑꯦꯅꯤ ꯑꯇꯣꯞꯄ ꯐꯪꯁꯟꯒꯤꯗꯃꯛꯇ ꯀꯦꯇꯔꯤꯡ ꯁꯔꯚꯤꯁꯁꯨ ꯐꯪꯕꯤꯒꯅꯤ ꯂꯨꯍꯣꯡꯕ ꯑꯃꯁꯨꯡ ꯑꯦꯅꯤ ꯑꯇꯣꯞꯄ ꯐꯪꯁꯟꯒꯤꯗꯃꯛꯇ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯅꯕ ꯋꯥꯔꯀꯔꯁꯨ ꯐꯪꯕꯤꯒꯅꯤ ꯑꯉꯥꯡꯒꯤ ꯇ꯭ꯌꯨꯁꯟ ꯇꯧꯅꯕ ꯍꯣꯝ ꯇ꯭ꯌꯨꯇꯔꯒꯤ ꯑꯣꯖꯥꯁꯨ ꯂꯩꯖꯩ ꯑꯁꯤꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯊꯕꯛ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤꯁꯨ ꯋꯥꯔꯀꯔ ꯂꯩꯖꯩ ꯑꯗꯣꯝꯒꯤ ꯊꯕꯛꯀꯤ ꯗꯔꯀꯥꯔꯒꯤ ꯃꯇꯨꯡꯏꯟꯅ ꯁꯉꯥꯏ ꯁꯔꯚꯤꯁꯇ ꯀꯣꯜ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯇꯥꯟꯅꯕꯤꯌꯨ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯋꯥꯔꯀꯔ ꯊꯤꯕꯗ ꯋꯥꯗꯅꯕꯒꯤꯗꯃꯛꯇ ꯁꯦꯌꯔ ꯇꯧꯁꯤꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁꯀꯤ ꯂꯣꯀꯦꯁꯟ ꯎꯔꯤꯄꯣꯛ ꯇꯧꯔꯥꯃꯝ ꯂꯩꯀꯥꯏ